CM na karigumba na phu sapu da changlak labadi yekna matare haina Kuki Liberation Army led khulun na phongdorakhre Churchanpur na CM Khemchan changbagi ayaba leite karigumba thawai sitada dam phu sapu da changlak labadi chapchana thengna gari haina KLAL na haide amaramda Kuki NP Manipur na su CC Pur satpagi program si postpone tawiu haina appeal torokhiba laikhrabane KNO ki President PS Hauki ki Burma da leba mahaki ponafam lamdam oiriba Molnoi village military junta na mai thadok lamle hana report amagi matungin haide Kuki organization singnadi NSN Eastern Flank na thaba adu chatharambani hana maran sirakle The All Manipur Ulama Council AMUC na wafam khara thamlakhre madudi The All Manipur Ulama Council ki maikai ki Kangleipak Manipur ki praja punamak maru ena pangal community ki mafamda makha ki wafam khara si thamjare Manipur apunbagi issue na taba supna ki community amakhaki oiba issue amada problem natraga community amagi mioi khara ki marakta karigma wafam khara nainarakpa dialogue tawnarakpa matamda atopa community gi mioi amatana marakta phaijinduna yauksinba comment pisinba ki thabasi khudakta gi lepiyo ani subada Manipur pangal community marakta gi mioi kharana mathau na tabada mathau saduna atopa community gi maranai oiba wafam nainabada comment pisinba toina thengnai athubada lepiyo pap tabiyo karigino kanagino khangdaba natraga pangal macha singa mari lenaba thaudok wathok tholakpa matamda mari lenaba authority ne action local lingai cherakta atopa community gi mioi singna mathau na tabada mathau saduna yamna karem kathaina ba underestimate tawba wahiwata sijina ba asisu toina thengnajai masimasu khudakta lepiyo ahum subada mathau natana mathau saba pangal community gi mioi khara track tawba hore mathakta palliba wafam sing asida lamhenba yaroklabadi All Manipur Ulama Council na community leaders singa loinena akan ba action lokonaba sem sajare haina President AMUC Maulana Atul Rahman Mazahirina kuyek pidunu thadrokpa zero lamana khanghalakle Popi Pambi thaba thingluba social worker amagi yum sidoklam lehade Churchanpur district ki Dampi khul gi survey land gi area da Popi Pambi thadana ba mari lenaba authority da takna rakhiba hauzikna Sekon pang da leba social worker Zamkholal lungdim sahi hompo apokpa laikhidraba sungam lungdim ge yum lalboy ko bomioi amana lusangba kangbuna sidoklaga pubikhre hadi thaudosi matangda Zamkholal na phongdorakpada ngara ayok pung 4 makharom tarakpada Churchanpur district headquarter da thaba ama chatharingai amasung yumda lehoba mahaki loinabi amasung mamaunopina pamda thabak suba chatkibagi mi laitaba tanjada Popi Pambi thabda sogatpa mahaki khulgi lalboy kauba mioi amana lusingba mioi kharana ka ani leba mahaki yum sidoklaga masigi mapon masai seng gari amada haptuna pukhibani haidi Dampi khulgi survey land ki manung chanba nahoi dakhul amasung tuilelong streaman singbagi ekar tara romda Popi Pambi tharamba mamang sahigi January tara 2025 ta thengnabadagi pang masamag yauna yanthatuna manghankhiba laikhe loinana Lona athingba thamliba Popi Pambi thadana ba khunja singbu chu khangan kiba laikhe Popi Pambi tharambagi mayokta Churchanpur gi SP da wakat pasu laikre haide thaudostage ma amasung ma ke mungmanugi miyosing laifam laitaduna Churchanpur gi sengkon pangda mi gi asan ba yumda lairi haiduna ngarang nungthil pung ama phawbugi manungda mahaki yum sidoklama miyosingbu lusing lakhiba lalboina laktuna haijaradrabadi mahaki mathakta logi mateng lauragane haide thaudoasiga matangda ngarang Churchanpur da pawgi mifam ama pangthoktuna miyamda khangan khiba laikre haina su phongdorakhe Kamjong district ki Sasat PS tagi kilometer yang khairom damak lapna na Myanmar da leba Molnoi Kuki khulgi yumsing mai thadokre IED plan tawram lehade Thasigi taret ke angan bayuk tagi haurduna Indo Myanmar ngam khoi paring da leba Manipur gi Kamjong district ki Kasong Khulen amasung Sasat police station ki jurisdiction sing na konba Namli Wangli amasung Jet Choro khulda ngam khoi lan na Myanmar rom dagi changsilakpa KNAB PDF ki masing yamlaba kadar singna Kaitel yauna yum kai singari masa amasung asawbana singba mai thadoklam khiba amasung Manipur da changjapam loduna lairakhibi Myanmar gi nupi amabusu sohalambaga lonana khunja khara dana dana gari amasung pochai sing munduna pukhibagi thaudok sing thokharwa matungda Myanmar gi ngamkhai manungda leba Kuki singi Molnoi khulgi yum sing mai nutumna thadokre hadi thaudosi matangda phangwa pawgi report singi matungina yum mai thadokpagi thaudosi Manipur gi Kamjong district ki Chasat police station dagi nongpoklom da somnatagi kilometer yang khairom da maklap na Myanmar gi ngamkhai manungda leibani hadi kholasi da somnatagi Kuki khun
khunjasingi yum taramanga rom da maklaibaga loinana khullasigi khunjasingi masingsu yamde hairi khullasida kadomdagi lakibano khanghaudaba afa makhagi khuchu khulai matik chana paiba mioi kharana ngarang nungtil pung ahum rom tarakpada changsilaktuna khullasigi yum taramanga rom da maklairiba du mathang loinamang mai thadokibani hairi yum mai thakiba miosing aduna khullasi yausilakpaga mai thadrngagi mangoinana nongmai round khar kaptuna yum sing asida leramba khunja sing magi yum thadokuna chelhanke nupi angang yauna khunja sing na mayum thadokuna lanjena khraba matungda makhogi yum sing asi mathang mai thadokibani hairi thaudo asida khullasi khunja amata sopan khide khunja sing na thawa hingna bagi damak nongmai makhol tabadagi lanjena bada maroiba polam sing amata puduna sian bangam dabalina makhogi yum sing adu mai thadokpada pochai kiadi tumnu chakra hairi pausna makhata na haibada Myanmar gi ngai manungda Manipur ga tainana leramba molnoi kuki khulgi masing tara mangarom tamak leiba yum sing tumna mai tharamagi thaudo ase NSNIM gi Eastern Flank gi cadre singna oigani thajanare arangi thaudo ase gi matangna Manipur police gi social media platform X ta phongdora kiba waphong nge matungina de thaudo ase Myanmar da base tower tangkhol militant singna chathaba oigani khulasi India amasung Myanmar gi ngai pharing de yungba border pillar number 113 dagi somnata kilometer anirom da maklap na leibani haire amarom da thasi gi taret ke ayukta Myanmar da base toba KNB amasung PDF ki masing yamlaba cadre singna afaba makhal gi khuchu khulai paiduna laklaga rocket propel grenade na chingba sijinaduna kamjong district ki namli wangli amasung jet choro na chingba khul singda akanba attack satharam khraba matung da kamjong district ki kasong kholen police station dagi noksuplom da kilometer yang khairom da maklap na leba border pillar number 90 ga nakna ba mafam ma da KNB PDF na plan toramba oigani thajaba mapangal kallaba improvised explosive device IED ama thengna ki IED asi wire ki matengna battery da connection tawraga pukai hanaba plan tawrambani hairi bom ase nahana yokung mapan makharom tarakpada district asi ke asang kholen da leba 40 Assam Rifles ki person singna thengna rakibane makoina bom ase thengna rapaga panthadana kasong kholen police station da report tawraki hairi AR person singna report tawrapagi matungena kasong kholen PS ki maikaidagi Imphal da leba CID technical da pau piraktuna IED asi defuse tawna ba bom disposal squad thabirakna ba haijarakhe wafam asigi matungena numijungba adwaida Imphal dagi bom expert singna mafam adu changsin khibaga loinana IED adu pokhai handuna ngarang nungthil pung aniga minute kunthra mangarom tarakpada defuse dawraba matung nungthil pung aniga minute yangkhai manga tarakpada mi sohandana dispose tawkhre haire thaudo asigi matangda phangbo report amana habidadi thasigi tareta KNB PDM na kamjong district ki namle wangle amasung jet chorokulda akan betek satharam loba matung amohana Myanmar gi ngamkhai lansin kiba militant sing asina makhogi khongol ler ka daba mi sing da target tawduna IED asi plan toramba oigani haire phibam phagalaktriba phawbudi chief minister na kuki zoki district sing da lak loi dabani hana kuki NP Manipur na phongdor khre chief minister Y Kemchan na thasigi tara manga ta Churachandpur district ta lakani haba khangle haraduna district asida administrative center oiriba kuki NP Manipur gi secretary information Zanghaulun Haukip na ngarang thokpa serol amada kukijo gi district sing da lakani hariba thorang asi mafam sing asida saphaba oidringai amasung wahan thok leiroidaba phibam galoinana miyamga unaduna wari sanabagi phibam yadriba phawbudi yeithokpuna phagani haba wafam phongdorakle serol sana hai kuki NP Manipur amasung masigi affiliation tawraba lup singna kukijo miyamge political demand asibu khanadriba phawbudi Manipur laga ki khongset khudimak boycott tawnaba phirep lawre hare Maramasina kuki jomiam gi aning bapa masing khangdaba maroina separate administration gi demand ga mari lainaba wafam sing khanadrabadi thajanadaba hengar hanbuga loinana tungkoina ingtapa purakpada khuro thangani haina suphongdorakle nakalamrom da su tawnariba keno amasung zomi reunification organization gi apunba mifam ama ngarang nutilpung ama tarakpada ZRO ge president gi yumda pangthokre haradna lup animaki maikai de thorakpo cherol amana su legislature gi power yawba union territory ama gi demand asi May 3 2023 gi matungda gi ahongba laitre maramasina thasi gi taramanga da chief minister na Churachandpur da lakpada saruk yadanaba KNO amasung ZRO na warep lawre hade iruzaba thokiba ama mafam khangdra hade kumbi PS ki manung chanba wango sandang khongdagi oinam pisak sahi yangkhai taruk koba mioi ama ngara ayu saurakna pung tararom tabada Manipur river da iruzaba thokiba dagi thiba khangkidre lekai gi miyam na mahakpu thiba ki thabak sathari hade
Mioisina irujaba thokiba matamda pukiba khudai shakpon champalna chingba turel mapalda thamlamke haire thiba phangdana leiriba mioi asi oinam ombi sanahanbi amadi laikhidraba o Babu Saheb ki masa taruk ki manungda ahom subani maphamadada kumbi police ki osi likma abam basantana lusingbatim amasu lantuna yengsilake amadi mahaku thina bagdamak Bisnupur gi DC puja elangbomna NDRF ki team su thakre haire Nakalamaromdana oza maiba ase angakpani laigumbani nganang wangu sandang khongda ahan oirba nupa sahi yangkai taruk muk suraba ama turelda lupkibadagi ising maiba oza asa tulana ngasi nongalakpa ngaki mamangda phangkre hade natabli chachal lupa kaisum sangda leina bakhanghan kre hek poksaba machan pibu namja nam thekna duna natabli chachal pagi maralda masagi sahi nipunipan suba mioi ama special just pokso senapatina nganang punchi chupa kaisum sangda leina bagi chairak pi kre Court asina haukiba me tareta maralai re haina lauthokiba galonena ngarang mahangna phanggadaba chedak lapthoknaba sentence hearing chatharaba matungda mahangna chathakiba crime adugi damak punsi supa kaisum sangda lainaba chedak pi de haina court na lauthokibane ngarang chathakiba sentence hearing adugi damak convict adu video conferencing gi kuthangda court ta puthoke hearing aduda special pp na phongdokiba da convict asina chathakiba crime ase Yamna ka henba mawongne maramdi victim ase masagi sahi taret khakta ngairibini amasung mahaki lisat asimioi bagi minumsi yaudab lisat ne convict ase hek apokpo mapa oibana victim aduna nang horiba psychological amasung physical trauma adu kohandabada waragane convict aduna thaudo aduda nuai taba maset amata uttabada natana mahaki manaw nipana kaisum sangda unaba chatpada ki halakhe asuguma criminal asi punsigi oina jail da thamba miyamna pamnare amasung mapo akanba cherak pibina ba wafam court ta thamke hare nakalamorom da convict adugi defense counsel da thamlaki ba wafam da convict asi khwaidagi sortarba khunai gi miyoni amasung trial gi matam da miyoi asi custody da lerakre asiguma si yenglaga mahapo khwaidagi pikpa cherak pibina ba taksin khe Corner Special PP amasung Defense Counsel ge wafem sing tarba matung convict adu Pokso Act ki Section 6 ki makhada punsi chupa kaisum sangda leibagi cherak pi khibaga loirana lupa lising kun fine oina thina ba khangan ke kariguma fine adu thiba ngamdaba taraga di convict adu tha taru amaga sangna kaisum sangda legadabani haire corner makhata na ek asigi Section 33 cross and piba matik mayagi matungina amasung CRPC gi marilainaba rules singi makhada tamthiraba crime adugi yenglaga victim da lupa lakh taret compensation pinaba order tauke compensation gi senpham adu victim compensation fund gi pigadabani amasung senpham adu order si phangba numitagi paraga numit 30 gi manungda pigadabani haire Tronglao bimaning guru khana area dagi bom gi masaksin phangle hana police ki maikai dagi phongdor khre security force na tronglao bimaning guru khana area dagi IED ama recover tawre hana ngarang police control room dagi thorok serol amana phongdor kle serol siki matung in recover tawre singna battery mangaga konaba wireless control relay switch chama gunpowder yawa plastic pouch taruk meter 12.75 sangba angangba wire meter 33.87 sangba safety fuse wire detonator ani amasung centimeter saniga sumna nipan gi angauba electric wire ni hari panba yabadi IED asilan asina manam oiduna lanjena duna relic kenta leiriba mioi anigi yumda pokai hanana ba fit torambadagi police na bomb disposal squad na defuse tawkhibani hari bomb fit torongkiba tronglawbigi imunganigi yumsing amasung khunja singna wakalakle security question duna ngak selaka karamna bomb fit torambano haina phongdok tanda khre mamang thagi taruk amasung taret kilo na ba ahingi nungyai matung tronglawbi awang lekai ward number 6 da leba mangalambam oinamgi imungda mapangal kalaba bom ama kapsilakhre pukai halaga mamana nawkonduna tumliba sahi manga khakta ngairiba tomthel amasung machanupi yaisna bom masena pambadagi leikhidaba amasung anga anigi mama basu sohan kiba thodok thokaro matung ngarang tomthel gi lan thoram pang thokadaba noma watlingai ngarang leikai asiga irap lapna dana leiriba Guru Khanagi Lanjana Kiduna mi Lenadra Yum Anida Mapangal Kalaba IED Sing Pit Torombaga Mali Lenana Yum Manigi Yumbu Singa Haktenana Unaruba the bomb pit Toromba Yum Amaki Yumbu Konjambam Rambo Sahi Kuntraga Taru Amadi Mahaki Loina Be Konjambam Ombingan Togi Maikadigi Ke Rambon Hai Isagi Lajerba Yum Kai Inkol Sambal Paupa Niktinangak Senduna Leba Pangzarakta Basahi Home Henzelak Lay Hauzuksu Moirang Tangjing Guest House the Hang Badulik Yamta
Sangjafam Lorambadagi Kara, Sangtok Changsin Tauba Yangadra Haiduna, Tronglawiki Health Sub Center Asida, Amuk Laira Kibane, Ikuizingai Ta, Ani Hungimamangda, Isagi Yum the Sangduna Yumkai Gipibam Ying Siluke, Madadasu Akweba Central Forcing ngak senduna adumang ningthijana lehobane Central Forcing asigi bunkers hana bani haduna ekhogi inkol da hawbo wa phawbo yaduna pukiba khanghaudre adubu makhoina ningthijana ngakui senbiri hana yamna harauna wakhal zawthokna leirobani adubu asomna isagi yumda bom fit tawduna thamlamba sidi makhogi khut yarongadra haibagi chingnaba pokle hana phongdoke Census Tawdringeda NRC Sana Hangadabani Haiduna Sara Helakibi Jennifer Kaidem Rims Talak Anadi Hadi Government of Indian Labasi the census Pangtolagani Haiduna Sam Sarakpagi Matungana Mapamkara Masiki Tabak Torum Sing Horopagaluna Manipur Su State Langaki Makadigi Lak the Hisiki September Tada Pangtokani Pondora Karamatung Sterasigi Oinadi census Pangtok Tringeda NRC Sana Hangadabani Habagi Demand Tauraduna Tasigi Ahomdagi Sidru Fawa Sara Hanbagi Kongjang Sangselak Libi Jennifer Kaidem ki haksang sopsilapodagi Jenimsta like anadi hari Masagi sahi Kuntragani pan surabi Jennifer Kaidem Uripo Habom Dewan Lekaidigi Mahana Kongjang si Sagolban Apunba Merapai Bigi Mijang Makada Mabudong Mantri Lampak Community Hall that Sangsilakibani Mahaki Haksangi Pibam Soksilapodagi Mahat Tasigi Nipanda Rimsta Pukatuna like anake Lekaigi Angang Sing Mahimasing Tambibana Simpam Oirakibi Mahaki Masanupa ama amasung masanupi ama leire Mahaki Kongjang asing asi pawbada numitarani suzilakle loinana Mahaki haksang soksilakpadagi Rimski female medicine water lakanaraklabasu Mahak makhatana Kongjang sangsile Kongjang loisigi pibam soksilakpadagi Rimsta lakanarabasu hojak pawbada lingaki maikadigi makhalmatagi miyang sanglaktri hari loinana social media da thaganarakpasingdadi Rimsta lakanari bi Jennifer Hojiksu Sara Henbagi Kongjang makha chathari nose feeding phawba tawgi yadri haina thaganarakle Delhi ki minister na Modi ki warol illaduna e-rickshaw tongduna thabak chatkre hari India ki Prime Minister Narendra Modi na lebak sinba tungna energy sizinabagi chang hanthanaba atopa lambel thisi haina phongdokkiba adugi matungina Delhi ki minister Ashish Sukna ngarang public amasung electronic transport ki mateng lauduna official visit ki thabak pangthokre Modi na lebak asigi miyambu West Asia crisis manung chana public transport ta hena miyeng thamnanaba apel tawrakibane madugumari lenana Delhi ki education minister oiriba Ashish Sukna metro tongduna amadi e-rickshaw tonglaga nongpok thangba Delhi da leba school interaction program amagi damak chatkibani metro manungda tongkiba topa passenger singasu wari sanake loinana e-rickshaw tongduna lakpa matamda traffic jam da panduna kuina leiki hanasu pawsna makha tarakle Mumbai ki case ki mipaiba koktringai tarbu saruba naha amasu sire hade mamang thada Mumbai da tarbu saruba imung amagi mioi mari pungkon marigi manungda sikhra matu makoi gi haksang da amasu makoina sakhiba tarbu saduda zinc phosphate yaurambadagi miyamda mipaiba lerakibadu koktringai da nganangsu Chhattisgarh naha ama tarbu sarubadagi sire amasung atopa angang mari arubu phibam da laikanari hade luhongbagi thoram lorba matungda imung manunggi miyoisingna harau tayamba phongdoklingai da tarbu sarubadagi chahi 15 suraba Achilles Diwer lek tharaktuna laikannabagi dam hospital da pukhatki analayang sangda doctor singna Achilles pu kannaba honabada ngamkhidabani hade Achilles khakta tana tarbu sakiba atopa anga mangasu obo phaiba tawduna lek tharakpadagi analayang sangda pukhatuna laikanari makhoi mangagi manungda maridi phibam luri hade Pakistan ki awang nungsup thangba sarukta kaithel da bom pukhaibada miyoi mapan sikre Pakistan ki awang nungsup thangba sarukta mi yamna sinba kaithel amada lewa ponimita bom pukhaibagi achauba thodok amada miyoi mapan sikre amasung atai mayam amasokre hana Emergency Services Agency na phongdokre region asida thokpa khwaidagi nauba attack asina yumthangnaba Afghanistan da kapnaba amu horakadra haibagi akiba pokhale mi yamna chinba naurang bazar da bom pokhai khibaduna lambi chingda mi paiba pohanke miyam asopogi mateng pangnaba sensinki amasung emergency gari sing thodok thokpham tamna thaujenke thodok thokpham dagi thagalakwa video singda mang taklaba dukan mamai sing amasung mathak makha olba gari ama utkhi hari